Hi mayam hꯧꯖꯤꯛ ꯀꯣꯔꯣꯅꯥꯒ ꯏꯔꯣꯏ ꯂꯣꯏꯅꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯌꯥꯝ ꯀꯟꯅ ꯅꯥꯔꯤ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯏꯁꯨꯁꯦ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯅꯦ ꯑꯩ ꯅꯝꯃꯤꯁꯦ ꯑꯩ ꯀꯩꯝ ꯁꯤꯖꯤꯟꯅꯗꯦꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯑꯩꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯅꯧꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯐꯦꯟꯁꯤꯡ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯇꯧꯕꯤꯗꯕ ꯃꯌꯥꯝꯁꯨ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯗꯣꯏꯁꯦꯀꯣ ꯑꯇꯩ ꯋꯥ ꯅꯠꯇꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯁꯨꯝ ꯀꯩꯅꯣꯒꯤ ꯁꯨꯝ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯦ ꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯅꯔꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨ ꯄꯥꯝꯃꯤꯕ ꯑꯗꯒꯤ ꯒꯨꯂꯤ ꯄꯥꯝꯕ ꯒꯨꯂꯤ ꯆꯥꯕ ꯌꯨ ꯊꯛꯄ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯌꯨ ꯊꯛꯄ ꯑꯗꯒꯤ ꯒꯨꯂꯤ ꯆꯥꯕ ꯑꯗꯒꯤ ꯅꯤꯁꯥ ꯈꯔ ꯂꯩ ꯑꯗꯨꯝꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯌꯨ ꯊꯛꯄ ꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯁꯨ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯌꯨ ꯋꯥꯠꯇꯕ ꯍꯥꯏꯕꯗꯤ ꯌꯨꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯊꯤꯔꯒ ꯑꯗꯨꯝ ꯊꯛꯄ ꯀꯣ ꯌꯨ ꯊꯛꯄ ꯃꯤꯈꯩꯁꯤꯅ ꯑꯃꯨꯛ ꯑꯗꯩ ꯒꯨꯂꯤ ꯆꯥꯕ ꯃꯤꯈꯩꯁꯤꯅ ꯑꯃꯨꯛ ꯁꯤꯗ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯁꯤꯗ ꯒꯨꯂꯤ ꯆꯥꯕ ꯃꯤꯈꯩꯁꯤꯅ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯊꯤꯔꯤꯁꯤꯅ ꯒꯨꯂꯤꯗꯣ ꯆꯥꯕꯗꯣ ꯀꯥꯏꯗꯗꯤ ꯈꯣꯠꯀꯤꯅ ꯍꯥꯏꯔꯤꯕꯀꯣ ꯊꯤꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯆꯥꯕꯒꯤ ꯃꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯩꯔꯦ ꯀ꯭ꯋꯥ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯂꯩꯔꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯔꯝꯗꯤ ꯍꯟꯗꯛꯀꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯧ ꯅꯍꯥ ꯑꯗꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯀ꯭ꯋꯥꯅ ꯂꯣꯏ ꯑꯦꯗꯤꯛꯇꯤ ꯂꯣꯏ ꯆꯨꯔꯕꯖꯥꯠꯅꯤ ꯀ꯭ꯋꯥꯁꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅꯗꯤ ꯆꯥꯅꯔꯦ ꯃꯌꯥꯝꯁꯦ ꯑꯁ ꯊꯤꯕꯗꯤ ꯐꯖꯅ ꯂꯥꯛꯑꯦ ꯑꯔꯥꯞꯄꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯑꯇꯣꯞꯄꯗꯁꯨ ꯃꯌꯥꯝ ꯂꯥꯛꯅꯔꯝꯃꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀ꯭ꯋꯥꯁꯦ ꯃꯃꯜꯁꯦ ꯌꯥꯝ ꯋꯥꯡꯒ ꯇꯥꯔꯁꯨ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯃꯣꯏꯅꯗꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯄ ꯌꯥꯗꯦ ꯑꯃ ꯇꯧꯕ ꯌꯥꯗꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯗꯤ ꯃꯣꯏꯅꯗꯤ ꯍꯦꯟꯅꯗꯤ ꯆꯥꯏ ꯀ꯭ꯋꯥꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯁꯦ ꯑꯗꯣ ꯁꯤ ꯍꯥꯏꯅꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯈꯪ ꯍꯩꯇꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯑꯩ ꯃꯤꯠꯇ ꯁꯨꯝ ꯎꯕꯗ ꯑꯗꯨ ꯁꯨꯝ ꯍꯥꯏꯖꯕꯅꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯨꯃꯛꯄꯨ ꯁꯤ ꯀ꯭ꯋꯥ ꯐꯪꯗ꯭ꯔꯦꯅ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯊꯤꯕ ꯆꯠꯅꯔꯤꯁꯦ ꯑꯗꯨꯝ ꯍꯣꯏ ꯆꯥꯅꯤꯡꯕꯕꯨꯗꯤ ꯆꯥꯅꯤꯡꯕꯩꯅꯤ ꯑꯗꯨꯕꯨ ꯀ꯭ꯋꯥꯁꯦ ꯃꯌꯥꯝ ꯆꯥꯕꯤꯒꯅꯨ ꯀ꯭ꯋꯥ ꯆꯥꯕꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯣꯛꯍꯟꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯑꯗꯨꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯆꯪꯗꯅꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯕꯤꯔꯅꯨ ꯊꯛꯄꯤꯔꯅꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯆꯨꯔꯨꯞ ꯊꯛꯄ ꯑꯗꯒꯤ ꯂꯣꯏꯅꯅ ꯀ꯭ꯋꯥ ꯆꯥꯔꯤꯕ ꯇꯣꯕꯥꯀꯣ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯣꯛꯏꯕ ꯄꯣꯠꯅꯦ ꯇꯣꯕꯥꯀꯣꯁꯤꯅ ꯌꯥꯝ ꯃꯥꯡꯍꯜꯂꯤꯅꯦ ꯁꯤꯁꯨ ꯈꯔ ꯂꯩꯔꯒ ꯁꯤꯒꯤꯁꯨ ꯈꯔ ꯂꯩꯔꯒ ꯋꯥꯔ ꯑꯃ ꯂꯥꯛꯇꯣꯏꯅꯦ ꯁꯨꯃꯥꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯁꯨꯃꯥꯏꯅꯀꯣ ꯑꯗꯒꯤ ꯌꯨ ꯊꯛꯄ ꯃꯤꯁꯨ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯂꯣꯏ ꯅꯥꯔꯁꯨ ꯁꯤꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯗꯒꯤ ꯃꯩꯈꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯁꯨ ꯑꯗꯨꯝ ꯀꯣꯟꯅ ꯏꯐꯦꯛ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯀꯣꯟꯅꯀꯣ ꯍꯥꯏꯕꯗꯤ ꯆꯨꯔꯨꯞ ꯊꯛꯑꯒꯅ ꯂꯪꯁꯇ ꯌꯨ ꯊꯛꯑꯒꯅ ꯂꯤꯚꯔꯗ ꯀ꯭ꯋꯥ ꯆꯥꯔꯒꯅ ꯀ꯭ꯋꯥꯒꯨꯝꯕ ꯑꯗꯩ ꯇꯂꯞꯀꯨꯝꯕ ꯇꯣꯕꯥꯀꯣꯒꯤ ꯄꯣꯠꯂꯝ ꯁꯤꯖꯤꯟꯅꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔꯒꯨꯝꯕ ꯌꯥꯝ ꯂꯣꯏ ꯎꯔꯦ ꯈꯪꯉꯦ ꯑꯗꯩ ꯌꯦꯛꯁꯨ ꯌꯦꯛꯏꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯃꯗꯤ ꯏꯁꯥ ꯏꯎ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯅꯤꯁꯥ ꯄꯁꯥ ꯑꯃꯠꯇ ꯆꯥꯕꯤꯔꯅꯨ ꯊꯛꯄꯤꯔꯅꯨ ꯃꯌꯥꯝ ꯁꯤ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯁꯖꯦꯁꯟꯅꯤ ꯑꯃꯗꯤ ꯃꯌꯥꯝꯗ ꯁꯨꯝ ꯑꯄꯤꯜ ꯇꯧꯖꯕꯅꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯁꯨ ꯃꯌꯥꯝ ꯐꯍꯟꯅꯤꯡꯕꯒꯤ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯖꯩꯑꯅ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯒꯨꯠ ꯕꯥꯏ